State asida ngasi singzamai Asigi MLA yumnam khemchanbu Chief Minister oina wasak lauduna anouba lengak ama semgadoriba sigaloinana taranithoi Suba Manipur Legislative Assembly gi taret Suba session Thaa asigi Lakliba Tang taruktagi Houraba Yaana Leire SKTV na fangba paugi matung inna haukiba chahi Englishngani kun mangagi February gi Tang tarahumdoidagi state asida President rule thambagaloinana Manipur Legislative Assembly bu suspended animation da thamlakhibani Manipur Legislative Assembly bu suspended animation da thamduna state asida amuk hanan lengak semnabaki fibam ama piduna lakhiba adu ngarang MLA yumnam khemchanbu BJP Manipur gi legislature party gi luchingba khanbaga loinana ngasi lok vahaban da chatuna lengak semnaba claim tauki madugi matung ngasi numidang wairam pung taruk tabada MLA yumnam khemchanbu state asigi anoba chief minister oinaba wasak lauragani masiga loinana yamna maru oiba constitutional event ama oiriba Assembly gi mifam pangthoklaba Yaana Leire hairi Thaa asigi tang taruktagi Houraba yai hairiba mifam asi numit kayani chathagadage amadi sitting kaya leigadage haibagi matangdasu chapchana khangba leitri Assembly Secretariat nasu hojik fawbagi oinadi masigi cherol thokpa leitri